Lychee haribu uhi asi chabana haksangda kari kanai lychee edu kari karamba component sing yauri haibudigi matangdani follow like share tawbiramu YouTube channel da su Lairen digital creator haina maming chamana thonjabani miyamna subscribe tawbiduna support tawbiyu amadi bijaribu point sing asidagi adomna pamjaba point ama khallaga comment da ibiramu lychee haribu uhi edu da energy carbohydrate protein fiber folate niacin choline riboflavin, thiamine, vitamin A, vitamin C, vitamin E, vitamin K, sodium, potassium, calcium, copper, iron, magnesium, manganese, phosphorus, selenium, zinc, carotene, lutein asini chingba yauri. Lychee chaba or thakpagi kanaba point 13 Khangminashi. Number 1. Lychee chaba or thakpana numidangi matamda tumba sungya yadabigi oiba problem laiba singbu phanbada kanaba piri maramdi lychee edu da magnesium and aminobutyric acid marang kaina yauri. Number 2. Lychee chaba or thakpana haksangi saru bone bo strong ohen muda kanaba piri maramdi lychee edu da iron, copper, calcium, magnesium, phosphorus, manganese marang kaina yauri. Number 3. Lychee chaba or thakpana blood pressure bu level amada thambada kanaba haibudu oiri maramdi lychee edu da quercetin, potassium and low of sodium gi oiba compound sing yauri. Number 4. Lychee chaba or thakpana cancer gi oiba laina singbo namthaduna thambada kanaba haibudu oiri maramdi lychee edu da flavonoid, quercetin, camphorol compound and anti-cancer properties sing marang kaina yauri. Number 5. Lychee chaba or thakpana miyobiga heart po strong ohenmada kanaba piri maramdi lychee edu da vitamin C, polyphenol and antioxidant singi oiba properties sing yauri. Number 6. Lychee chaba or thakpana blood sugar level singbu control tawduna thambada kanaba haibudu oiri maramdi lychee edu da bioactive compound flavonoid and proanthocyanidin gi oiba compound sing yauri. Number 7. Lychee chaba or thakpana asthma laina bu phanbada kanaba piri maramdi lychee edu da vitamins and minerals, antibacterial and anti-inflammatory properties sing marang kaina yauri. Number 8. Lychee chaba or thakpana red blood corpuscle sungba natraga samgat sagatpada kanaba yamna piri maramdi lychee edu da iron, folate, vitamin C gi oiba compound sing marang kaina yauri. Number 8. Lychee chaba or thakpana kidney bu strong ohenbata natana kidney da stone leiba ngamande maramdi lychee edu da polyphenol, flavonoid, antioxidant and anti-inflammatory gi oiba properties sing yauri. Number 10. Nupi na mirolinge matamda lychee chaba or thakpana mama amadi masabu masa phali amadi polkodoriba angang adugi singli nauri DNA synthesis, cell division, blood cell, body, bone, tissue sing samgat sagarpada yamna sauna mateng piri maramdi lychee edu da vitamin C, iron, folate, alpha B vitamins marang kaina yauri. Number 11. Lychee chaba or thakpana arthritis ko oiba laina singbu phanbada kanaba piri maramdi lychee edu da vitamins, nutrient, antioxidant sing and anti-inflammatory ko oiba properties sing yauri. Number 12. Lychee chaba or thakpana aikoina sakhibu singbu yamna laina saba tumhali maramdi lychee edu da soluble fiber and astringent properties sing marang kaina yauri. Number 13. Lychee chaba or thakpana miyobigi sam hair bu phagalali maramdi lychee edu da vitamin C, niacin and thiamine go oiba compound sing yauri. Number 14. Lychee chaba or thakpana haksangi skin phajaba hengalali maramdi lychee edu da vitamin C, catechin, flavonoid and procyanidin gi oiba compound sing yauri. Lychee gi oiba side effect asidi ka hena lychee chaba or thaklabadi allergy legali, gastric kagali, diarrhea tawgali, chakhau hanglingai da lychee chaba amadi thakpa tawbiganu. Lychee chaba gi type asidi nongmada lychee ani hum chaba yai, juice oragana 2 times after food thakpa yai. Online digital marketing and affiliate marketing tamlaga paisa tanba pamba singna call tobiro modugi maramda discuss tawminasi mioiba kharadi yamna line paisa tanba ngamkre ai khusupna taminasi aigi basic level da mateng pangjage job news online go product offer singsu WhatsApp group channel adu da ponma phongbigani.